Hidak oina shijinnaba pambi singi loushing manung hanjinba mafam singda charol surol dagi lerakliba ase akhang ahei sina scientific oiba maongda nainaduna tung koina meeoiba khunnai da kanaba pinaba hotnaba mathou tai haina Governor Anusuiya Uikey na phongdokkhre. Wafam asi CSIR Floriculture and Aroma Mission Project ki makhada laumi singda khoi yokpada shijinnaba khoi gi box amade makhal kaya gi medicinal amade aromatic plants sing laumi singda yanthokpagi thoram da Governor Anusuiya Uikey na phongdokkibani. CSIR Northeast Institute of Science and Technology Jorhat ki meeting makhada lafel pat laiba CSIR NIS branch laboratory da ngasi pangtokhiba thoram aduda laboratory asigi chief scientist Dr. Kumar iba Hidak kanaba pambi sing haina mingthonba lairik amasu governor na hunabi matung ina phongdokhe. Thoram aduga mari lainana Governor Anusuiya Uikey na hai Council of Scientific and Industrial Research CSIR ase kumja ing 1994 da linkhatkibani. Council asina Science and Technology ki lamda achobo thaudang loduna laibak asibu manglomda chatkhanaba akan maongda honare. Northeast region ki oina Assam ki Jorhat da headquarter oidun hangliba CSIR NIS ase Maikei asomgi yamna maru oiba center mani. Center asigi makhada Imphal da hangliba branch laboratory asina state asigi entrepreneur kayada industrial assistant sing pibatan natana technology chawkhatnaba akan maongda honare. CSIR Floriculture Mission amade Aroma Mission Project singi makhada laumi sing amade entrepreneur singi sentum gi fibam phagatnaba amade lamdam asege inakulaba bioresource sing yokhatnaba thaushil kaya paikhaliba ase singthaningai ne khoi yokpana laumi singi sendan lambida achoba kanaba ama pibatan natana khoi singna safaba ecology ama sembada achoba ngakno ama piribani marak asida lamdam asida fangba hidak oina shijinnaba pambi singi Khomjinba lairik ama Dr. Kumar iduna thamba ase yamna puning thogadingai ne lairik asida yauriba pambi chamaga taraga taret ki maram sing asina tungi miro singda achoba kanaba ama piragane. Northeast region ase Indo-Burma Center ki biodiversity hotspot ki manung chanba yamna maru oiba mafam amane mamangai digi leiraklaba lamdam ase hidak langthak ki loushing amade senthok leigadaba lamdam ase ge laihau da fangliba pambi sing ningthina documentation tawba mathou tai haina makhat takhe. जो हमारी पुराना लोग जो थे जिनको जानते थे मैं मध्य प्रदेश की हूँ छिंदवाड़ा जिला है पचमढ़ी लगा हुआ है और वहाँ पर इस तरह का भी बहुत सारी औषधियों का भंडार है और लोग अमरकंटक मध्य प्रदेश छत्तीसगढ़ और ये जो ट्राइबल लोग जो हैं इसको बहुत ज़्यादा इनका ज्ञान है लेकिन अदर चीज़ है ना वो लोगों का ज्ञान वहीं तक सीमित है लेकिन एक साइंटिफिक तरीके से इन सारी चीज़ों को कैसे हम उसकी उपयोगिता महत्ता क्या है वो चीज़ें आज भी लोगों में इसकी कमी है। अगर ये सारी चीज़ों का ज्ञान मुझे ऐसा लगता है तो आगे चलकर यही चीज़ें औषधि और इसकी चीज़ों को एक मार्केटिंग की भी बहुत ज़रूरत है। होता क्या है कि हम फार्मर्स को हम सारी चीज़ें तो ट्रेनिंग देते हैं और उन चीज़ों को अगर वो लोग उत्पादन करते हुए अगर उनका बिक्री नहीं हो पाती है तो जिससे बहुत दिक्कत होती है तो हमें इस ओर भी जिम्मेदारी लेना चाहिए। Ngasigi thoram aduda Manipuri Governor Anusuiya Uikey CSIR Central for Technological Research Institute Manipuri Director Dr. Sri Devi Annapurna Singh amade CSIR Northeast Institute of Science and Technology Jorhat ki Director Dr. BM Tiwari na mathang sing chief guest amade Presidium member sing oina saruk yakhe. Thoram aduda Governor Anusuiya Uikey na tongan ban laumi sing da khoi yokpada sijinnakadaba khoi gi box amade medicinal plant sing su kusinakhe.